ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯇꯥꯡ 8 ꯅꯕꯦꯝꯕꯔꯒꯤ ꯏꯪ ꯁꯣꯛ 2025 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕ ꯃꯊꯪ ꯃꯅꯥꯎ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯗꯨꯒꯤ 39 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯍꯩ 10 ꯑꯗꯨ ꯍꯥꯟꯅ ꯃꯊꯪ ꯃꯅꯥꯎ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯋꯥꯍꯩ ꯑꯗꯨ ꯌꯣꯏ ꯃꯌꯥꯏ ꯆꯨꯞꯈꯤꯕ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯩꯗꯨ ꯌꯥꯡꯇꯦꯛ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯩꯅ ꯍꯦꯝꯕ꯫ ꯃꯔꯤꯁꯨꯕ ꯋꯥꯍꯩꯅ ꯁꯣꯔꯣꯟ ꯁꯥꯔꯥꯡꯕ꯫ ꯃꯉꯥꯁꯨꯕ ꯋꯥꯍꯩꯅ ꯁꯤꯡꯒꯨꯝ ꯐꯤ꯫ ꯇꯔꯨꯛꯁꯨꯕ ꯋꯥꯍꯩ ꯑꯗꯨꯅ ꯋꯥꯈꯜ ꯊꯧꯕ꯫ ꯇꯔꯦꯠꯁꯨꯕ ꯋꯥꯍꯩ ꯂꯣꯏꯕꯤ꯫ ꯅꯤꯄꯥꯜꯁꯨꯕ ꯋꯥꯍꯩ ꯂꯣꯏꯃꯣꯝ꯫ ꯃꯥꯄꯜꯁꯨꯕ ꯋꯥꯍꯩ ꯂꯤꯊꯨꯕ꯫ ꯇꯔꯥꯁꯨꯕ ꯋꯥꯍꯩ ꯈꯨꯡꯕ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩ 10 ꯑꯁꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯅꯤ꯫ ꯑꯍꯥꯟꯕ ꯋꯥꯍꯩ ꯉꯁꯤꯒꯤꯅ ꯑꯍꯥꯟꯕ ꯋꯥꯍꯩ ꯑꯗꯨꯒ ꯑꯩꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯃꯊꯪ ꯃꯅꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯁꯦ ꯋꯥꯍꯩ 394 ꯁꯨꯕ ꯋꯥꯍꯩꯗꯒꯤ ꯍꯧꯗꯣꯏꯅꯤ꯫ 394 ꯁꯨꯕ ꯋꯥꯍꯩ ꯑꯗꯨ ꯌꯣꯏ ꯃꯌꯥꯏ ꯆꯨꯞꯈꯤꯕ ꯍꯥꯏꯕꯅꯤ꯫ ꯌꯣꯏ ꯃꯌꯥꯏ ꯆꯨꯞꯈꯤꯕ꯫ ꯌꯣꯏ ꯃꯌꯥꯏ ꯆꯨꯞꯈꯤꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗꯨꯅꯤ꯫ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯣꯏ ꯃꯌꯥꯏ ꯆꯨꯞꯈꯤꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯁꯟꯁꯦꯠꯀ ꯍꯥꯏꯅꯕ ꯁꯟꯁꯦꯠ꯫ ꯃꯊꯪ 342 392 ꯁꯨꯕ ꯋꯥꯍꯩ ꯑꯗꯨꯅ ꯌꯥꯡꯇꯦꯛ ꯍꯥꯏꯕꯅꯤ꯫ ꯌꯥꯡꯇꯦꯛ ꯍꯥꯏꯕꯗꯤ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ꯫ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯍꯥꯏꯅ ꯑꯩꯈꯣই ꯑꯃ ꯂꯩ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏ ꯁꯥꯠ ꯎꯆꯦꯛꯀꯤ ꯌꯨꯝꯅ ꯑꯌꯥꯝꯕ ꯁꯥꯟꯅꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯎꯗ꯭ꯔꯦ꯫ ꯃꯃꯥꯡꯉꯩ ꯖꯤꯡꯒꯅ ꯀꯨꯞꯄ ꯑꯩꯈꯣꯏ ꯏꯅꯒ ꯀꯨꯞꯄ ꯌꯨꯝꯗ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯑꯩꯈꯣই ꯇꯣꯡꯈꯠꯄ ꯖꯒꯥꯗꯣ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯌꯨꯝꯒꯤ ꯌꯥꯡꯂꯦꯟ ꯍꯥꯏꯅ ꯈꯪꯅꯔꯤꯁꯤ꯫ ꯏꯪꯂꯤꯁꯇ ꯔꯤꯆꯀ ꯍꯥꯏꯕꯗꯣ ꯔꯤꯆ꯫ ꯑꯗꯒꯤ 398 ꯁꯨꯕ ꯋꯥꯍꯩ 343 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯍꯦꯝꯕ ꯍꯥꯏꯕꯅꯤ꯫ ꯍꯦꯝꯕ ꯍꯥꯏꯗꯤ ꯆꯤꯡꯗ ꯂꯩꯕ ꯃꯤꯁꯤꯡ꯫ ꯆꯤꯡꯗ ꯂꯩꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯍꯦꯝꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯥꯏꯗꯤ ꯆꯤꯡꯃꯤ꯫ ꯆꯤꯡꯗ ꯂꯩꯕ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯂꯪꯐꯩ ꯆꯠꯄꯒꯤ ꯃꯇꯝ ꯈꯔꯗꯪ ꯂꯩꯕ ꯅꯠꯇꯕ ꯃꯁꯥꯒꯤ ꯌꯨꯝꯒ ꯁꯥꯔꯒ ꯄꯔꯃꯅꯦꯟ ꯑꯣꯏꯅ ꯂꯩꯔꯕ ꯈꯨꯟꯗꯥ ꯂꯩꯇꯥꯔꯕ ꯆꯤꯡꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯤꯡꯗ ꯂꯩꯕ ꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯦꯝꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯇ꯭ꯔꯥꯏꯕꯦꯜ ꯑꯩꯈꯣꯏꯒꯤ ꯁꯤ ꯇ꯭ꯔꯥꯏꯕꯦꯜ ꯄꯤꯄꯜꯁ ꯍꯥꯏꯅ ꯈꯪꯅꯩꯀꯣ꯫ ꯃꯊꯪ 394 ꯁꯨꯕ 344 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯁꯣꯔꯣꯟ ꯁꯥꯔꯥꯡꯕ ꯍꯥꯏꯕꯅꯤ꯫ ꯁꯣꯔꯣꯟ ꯁꯥꯔꯥꯡꯕ ꯍꯥꯏꯕꯗꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯍꯥꯏꯕꯅꯤ꯫ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯁ꯭ꯂꯣꯚꯦꯟꯂꯤ꯫ ꯃꯊꯪꯗ 395 ꯁꯨꯕ 345 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯁꯤꯡꯒꯨꯝ ꯐꯤ ꯍꯥꯏꯕꯅꯤ꯫ ꯁꯤꯡꯒꯨꯝ ꯐꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯃꯇꯝꯗ ꯑꯁꯤꯕꯗ ꯀꯨꯞꯅꯅꯕ ꯐꯤꯗꯣ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯤꯡꯒꯨꯝ ꯐꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯁ꯭ꯔꯥꯎꯠ꯫ 393 346 ꯁꯨꯕ ꯋꯥꯍꯩ ꯑꯗꯨꯅ ꯋꯥꯈꯜ ꯊꯧꯕ꯫ ꯋꯥꯈꯜ ꯊꯧꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤ ꯐꯕ ꯍꯥꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯪꯅꯩ꯫ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯈꯤꯕꯗ ꯀꯥꯎꯒꯟꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯊꯧꯕ ꯍꯥꯏꯖꯩ꯫ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯕꯨꯙꯤ ꯐꯕꯒ ꯍꯥꯏꯅꯩ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯏꯟꯇꯤꯂꯤꯖꯦꯟꯠꯀ ꯍꯥꯏꯅꯕ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯋꯤꯛꯅꯦꯁ ꯑꯣꯐ ꯏꯟꯇꯦꯂꯦꯛ ꯁꯨꯃꯥꯏꯅꯁꯨ ꯈꯪꯅꯩ꯫ 398 347 ꯁꯨꯕ ꯑꯗꯨꯅ ꯂꯣꯏꯕꯤ ꯍꯥꯏꯕꯅꯤ꯫ ꯂꯣꯏꯕꯤ ꯍꯥꯏꯗꯤ ꯌꯨꯝꯕꯤ ꯃꯈꯣꯡꯗꯣ ꯎꯈꯣꯡꯗꯣ
ꯅꯨꯄꯤ ꯃꯈꯣꯡ ꯎꯈꯣꯡꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯣꯏꯕꯤ ꯍꯥꯏꯅ ꯈꯪꯅꯩ ꯏꯪꯂꯤꯁꯇꯒꯅ ꯄꯣꯁ ꯑꯣꯔ ꯄꯤꯂꯔ ꯆꯍꯨꯝꯒ ꯅꯤꯐꯨꯒ ꯅꯤꯄꯥꯟ 348 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯂꯣꯏꯃꯣꯝ ꯍꯥꯏꯕꯅꯤ ꯂꯣꯏꯃꯣꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯐꯧꯅꯤ ꯐꯧ ꯍꯧꯖꯤꯛꯀꯥꯟꯗ ꯑꯩꯈꯣꯏ ꯐꯧꯁꯦ ꯍꯧꯖꯤꯛꯀꯥꯟꯗ ꯑꯩꯈꯣꯏ ꯆꯠꯅꯔꯤꯕ ꯃꯌꯥꯝꯕꯨ ꯄꯨꯛꯆꯥꯛ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯧꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯣꯏꯃꯣꯝ ꯍꯥꯏꯅ ꯈꯪꯅꯩ ꯑꯗꯨ ꯂꯣꯏꯃꯣꯝ ꯑꯩꯈꯣꯏꯒꯤ ꯊꯥꯡꯉꯤ ꯍꯥꯏꯅ ꯈꯪꯅꯩ ꯊꯥꯡꯉꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯐꯧꯁꯦ ꯁꯤꯕꯨ ꯈꯪꯅꯩ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯄꯦꯗꯤ ꯆꯍꯨꯝꯒ ꯅꯤꯐꯨꯒ ꯃꯥꯄꯟ ꯁꯨꯕ 349 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯂꯤꯊꯨꯕ ꯍꯥꯏꯕꯅꯤ ꯂꯤꯊꯨꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗ ꯊꯨꯕꯗꯣ ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯂꯤꯊꯨꯕ ꯍꯥꯏꯅ ꯈꯪꯅꯩ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯀꯥꯎꯠ ꯏꯟ ꯗ ꯇ꯭ꯔꯦꯞ ꯆꯍꯨꯝꯒ ꯌꯥꯡꯈꯩ 350 ꯁꯨꯕ ꯉꯁꯤꯒꯤꯅ ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯈꯨꯡꯕ ꯍꯥꯏꯕꯅꯤ ꯈꯨꯡꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯄꯣꯛꯇꯕ ꯍꯥꯏꯕꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯒ ꯃꯆꯥ ꯏꯄꯣꯛ ꯄꯣꯛꯇꯕꯁꯨ ꯑꯗꯨꯝ ꯈꯨꯡꯕ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯃꯆꯥ ꯄꯣꯛꯇ꯭ꯔꯕ ꯑꯗꯨꯒ ꯃꯆꯥ ꯈꯔ ꯁꯨꯝ ꯃꯆꯥꯁꯤ ꯏꯄꯣꯛ ꯄꯣꯛꯇꯕ ꯍꯥꯏꯅꯩꯗꯅ ꯑꯩꯈꯣই ꯃꯤꯑꯣꯏꯕꯅ ꯁꯟꯁꯦ ꯅꯠꯇ꯭ꯔꯒ ꯍꯨꯏꯁꯦ ꯑꯗꯒꯤ ꯖꯤꯕ ꯄꯥꯟꯕꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯃꯆꯥꯁꯤ ꯏꯄꯣꯛ ꯄꯣꯛꯇꯦ ꯀꯥꯏ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯈꯨꯡꯕ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯑꯗꯨꯒ ꯃꯆꯥ ꯄꯣꯛꯄ ꯂꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯄꯣꯛꯈ꯭ꯔꯒ ꯄꯣꯛꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯆꯥ ꯄꯣꯛꯄ ꯂꯣꯏꯈꯤꯕꯗꯣ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯈꯨꯡꯕ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇꯒꯅ ꯍꯦꯚꯤꯡ ꯅꯣ ꯏꯁꯨ ꯑꯦꯠ ꯑꯣꯟ ꯍꯥꯏꯕ ꯑꯣꯔ barren haiba or not having newborn ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕꯁꯨ ꯈꯪꯅꯩ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯇꯔꯥꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯐꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕ ꯃꯇꯝ ꯅꯤꯖꯔꯤ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯍꯩ ꯑꯃꯈꯛꯅ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯔꯛꯂꯤꯕ ꯏꯆꯥ ꯏꯁꯨ ꯄꯥꯏꯈꯤꯕꯅ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯑꯩꯒꯤ ꯁꯤꯔꯤꯁ ꯑꯁꯤꯕꯨ ꯊꯦꯡꯅꯕꯤꯕ ꯃꯇꯝꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯃꯌꯥꯝꯅ ꯑꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯈꯪꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨ ꯂꯩꯖꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯈꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ